ꯁꯈꯤ ꯃꯇꯝꯁꯤꯒꯤ ꯑꯆꯧꯔꯝ ꯄꯥꯝꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅꯤ꯫ ꯃꯁꯥꯃꯛ PhD ꯂꯣꯏꯔꯗꯨꯅ ꯊꯕꯛ ꯊꯤꯔꯤꯕꯅꯤ꯫ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯥꯕꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯁꯈꯤ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯃꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅꯍꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯎꯅꯁꯤ ꯍꯥꯏꯅꯈ꯭ꯔꯦ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯝꯃꯤ꯫ ꯑꯆꯧꯔꯝ ꯄꯥꯝꯕꯤ ꯁꯈꯤꯗꯤ ꯂꯩꯖꯕ ꯐꯖꯕ ꯃꯃꯜ ꯇꯥꯡꯂꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯑꯇꯥꯡꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯁꯤꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯤ ꯌꯥꯝꯅ ꯆꯝꯅ ꯆꯝꯄꯜ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯈꯤ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯗꯨꯅ ꯅꯨꯄꯥ, ꯁꯣꯝꯁꯦ ꯁꯈꯤ ꯑꯣꯏꯗꯣꯏꯅꯤꯀꯣ? ꯁꯈꯤ, ꯁꯣꯝꯅ ꯀꯅꯥ? ꯅꯨꯄꯥ, ꯁꯣꯝꯅ ꯉꯥꯏꯔꯤꯕ ꯃꯤꯁꯛꯇꯣ ꯑꯩ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ, ꯆꯨꯝꯃꯤꯀꯣ? ꯁꯈꯤ, ꯑꯩꯗꯤ ꯁꯣꯝꯕꯨ ꯉꯥꯏꯗꯦ, ꯃꯤ ꯑꯣꯟꯅꯔꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯅꯨꯄꯥ, ꯉꯔꯥꯡ ꯎꯅꯁꯦ ꯍꯥꯏꯅꯈꯤꯕꯗꯣ ꯑꯩꯅꯤ꯫ ꯁꯈꯤ, ꯑꯗꯨꯗꯤ ꯁꯣꯝꯁꯦ ꯇꯣꯝꯕ? ꯇꯣꯝꯕ, ꯍꯣꯏ ꯑꯩ ꯇꯣꯝꯕꯅꯤ꯫ ꯁꯈꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯔꯤ ꯅꯨꯄꯥꯅꯣ ꯁꯤꯕꯣ? ꯅꯨꯄꯤ ꯑꯃ ꯎꯅꯕ ꯂꯥꯛꯑꯗꯤ ꯈꯤꯇꯗꯁꯨ ꯇꯅꯥꯟ ꯇꯅꯥꯟꯅ ꯂꯥꯛꯄ ꯌꯥꯗꯕ ꯖꯥꯠꯂꯕ? ꯁꯦꯠꯂꯤꯕ ꯈꯣꯡꯒ꯭ꯔꯥꯎꯃꯛꯅꯦ, ꯇꯣꯡꯂꯤꯕ ꯆꯝꯄꯜꯁꯤꯒ, ꯂꯤꯠꯂꯤꯕ ꯇꯤ ꯁꯥꯔꯠ ꯐꯨꯔꯤꯠꯁꯤꯒ, 19th ꯁꯦꯟꯆꯨꯔꯤꯒꯤ ꯃꯤꯕꯨ ꯃꯥꯜꯂꯤꯅꯦ꯫ ꯇꯣꯝꯕ, ꯀꯔꯤ ꯆꯥꯁꯤꯒꯦ? ꯁꯈꯤ, ꯌꯥꯔꯅꯤ, ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦ꯫ ꯇꯣꯝꯕ, ꯍꯪꯉꯣ, ꯑꯗꯣ ꯖꯨꯏꯁ ꯊꯛꯁꯤ꯫ ꯇꯣꯝꯕ ꯖꯨꯏꯁ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ꯫ ꯁꯈꯤꯁꯨ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯁꯈꯤ, ꯑꯩ ꯎꯅꯕ ꯂꯥꯛꯏꯁꯦ ꯀꯔꯤ ꯒꯥꯔꯤꯗ ꯂꯥꯛꯀꯦ? ꯇꯣꯝꯕ, ꯂꯥꯏꯟ ꯒꯥꯔꯤꯗ, ꯍꯥꯏꯕꯗꯤ ꯕꯁꯇ ꯂꯥꯛꯏ꯫ ꯁꯈꯤ, ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦ? ꯇꯣꯝꯕ, ꯂꯥꯏꯔꯤꯛ ꯃꯄꯨꯡ ꯐꯥꯅ ꯇꯝꯍꯧꯗ꯭ꯔꯕꯅꯤꯅ ꯑꯐꯪꯕ ꯊꯕꯛ ꯁꯨꯖꯔꯤ꯫ ꯁꯈꯤ, ꯃꯤ ꯑꯃ ꯎꯅꯒꯦ ꯂꯣꯏꯅꯒꯦ ꯍꯥꯏꯔꯗꯤ ꯏꯁꯥꯒꯤ ꯊꯥꯛ ꯍꯥꯟꯅ ꯌꯦꯡꯕꯁꯨ ꯐꯕꯅꯤ꯫ ꯇꯣꯝꯕ, ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯁꯨ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯒꯤ ꯂꯥꯛꯄꯅꯤ꯫ ꯁꯈꯤ, ꯑꯗꯣꯝꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ꯫ ꯇꯣꯝꯕ, ꯃꯄꯥꯜ ꯊꯣꯡꯒꯤ ꯑꯔꯪ ꯑꯔꯥꯛꯅ ꯃꯤꯗꯨꯒꯤ ꯃꯒꯨꯟ ꯂꯦꯞꯀꯅꯤ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯁꯨ ꯂꯥꯟꯒꯅꯤ꯫ ꯁꯈꯤ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤ꯫ ꯇꯣꯝꯕ, ꯆꯠꯅꯕꯤ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯦꯝꯕꯅꯤ꯫ ꯁꯈꯤ, ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯅꯪꯒ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯁꯦꯝꯕ ꯑꯩ ꯄꯥꯝꯗꯦ, ꯃꯔꯝꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯣꯏꯗꯦ꯫ ꯇꯣꯝꯕ, ꯑꯍꯥꯟꯕ ꯊꯦꯡꯅꯕꯗ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯁꯨ ꯂꯥꯟꯒꯅꯤ꯫ ꯁꯈꯤ, ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯗ꯭ꯔꯥ? ꯇꯣꯝꯕ, ꯅꯪꯅ ꯆꯠꯈ꯭ꯔꯗꯤ ꯑꯩꯁꯨ ꯆꯠꯂꯅꯤ꯫ ꯁꯈꯤ, ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯜꯂꯛꯂꯒ ꯁꯈꯤ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯁꯥꯎꯔꯤ꯫ ꯅꯨꯄꯥꯅꯦꯅ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤꯁꯨ ꯈꯪꯗꯦ, ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯒ, ꯑꯁ ꯈꯜꯂꯨꯕꯗ ꯇꯤꯜꯂꯥꯏꯈꯨꯝꯕꯤꯕꯨ ꯆꯨꯔꯦꯗ ꯏꯁꯥꯁꯦ, ꯃꯁꯛꯇꯨꯅꯒ ꯏꯊꯤ ꯊꯤꯒꯩ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯇꯣꯝꯕ, ꯁꯈꯤꯅ ꯈꯜꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯃꯛ ꯑꯣꯏꯕ꯭ꯔꯥ? ꯅꯠꯇꯦ, ꯇꯣꯝꯕ ꯃꯁꯥꯒꯤ ꯃꯍꯩ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯇꯤꯛ ꯆꯥꯕꯗ ꯅꯠꯇꯅ ꯃꯃꯤꯡ ꯂꯩꯔꯕ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯐꯝ ꯑꯃꯁꯨ ꯄꯨꯔꯤꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯁꯈꯤꯒ ꯎꯅꯕꯗ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯇꯥꯛꯇ꯭ꯔꯤꯕ? ꯍꯣꯏ ꯆꯨꯝꯃꯤ, ꯃꯍꯥꯛ ꯇꯥꯛꯇꯦ, ꯃꯔꯝꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯆꯦꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯅꯤꯡꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯁꯈꯤ ꯃꯥꯗꯤ ꯆꯦꯜꯂꯝꯗ꯭ꯔꯦ꯫ ꯅꯣꯡꯃ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯊꯥꯛꯀꯤ ꯑꯣꯖꯥꯒꯤ ꯄꯣꯁ ꯈꯔ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯊꯣꯛꯂꯛꯄꯗꯨ ꯁꯈꯤꯅ ꯎꯔꯗꯨꯅ ꯊꯥꯖꯤꯟꯕ ꯆꯠꯈꯤ꯫ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯁꯈꯤꯁꯨ ꯏꯟꯇꯔꯚ꯭ꯌꯨꯒꯤꯗꯃꯛ ꯁ꯭ꯀꯨꯜꯗꯨꯗ ꯆꯠꯈꯤ꯫ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯃꯃꯤꯡ ꯂꯩꯔꯕ ꯁ꯭ꯀꯨꯜꯁꯤꯗ ꯑꯩꯅꯒ ꯑꯣꯖꯥꯒ ꯑꯣꯏꯔꯗꯤ ꯑꯁ ꯅꯨꯡꯉꯥꯏꯅꯤꯗ꯫ ꯏꯟꯇꯔꯚ꯭ꯌꯨ ꯃꯊꯪ ꯃꯊꯪ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛ ꯁꯈꯤꯒꯤ ꯇ꯭ꯔꯟ ꯂꯥꯛꯇꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄꯒ ꯎꯔꯦ ꯏꯟꯇꯔꯚ꯭ꯌꯨꯑꯔ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯁꯥ ꯅꯥꯟꯅ ꯀꯣꯠ ꯑꯃ ꯂꯤꯠꯇꯨꯅ ꯇꯥꯏ ꯑꯃ ꯄꯨꯜꯂꯒ ꯐꯝꯂꯤꯕ ꯇꯣꯝꯕ꯫ ꯁꯈꯤ, ꯃꯦ ꯑꯥꯏ ꯀꯝ ꯏꯟ ꯁꯔ? ꯑꯣꯖꯥ, ꯌꯦꯁ ꯀꯝ ꯏꯟ, ꯁꯤꯠ ꯗꯥꯎꯟ꯫ ꯅꯪꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯗꯣꯀꯨꯃꯦꯟꯗꯣ ꯄꯤꯔꯛꯑꯣ ꯁꯤꯗ꯫
ꯁꯈꯤ, ꯁꯤꯗ ꯂꯩꯖꯔꯦ ꯁꯥꯔ꯫ ꯁꯈꯤꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯡꯗꯨ ꯀꯨꯞꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯣꯖꯥꯗꯨꯅ ꯇꯣꯝꯕꯗ ꯍꯥꯏꯔꯛꯏ, ꯁꯥꯔ, ꯃꯥꯒꯤꯁꯦ ꯔꯤꯖꯜ ꯌꯥꯝ ꯐꯖꯩ, ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯇꯣꯝꯕ, ꯁꯥꯔ, ꯔꯤꯖꯜ ꯐꯖꯔꯒꯁꯨ ꯌꯥꯔꯣꯏꯅꯦ, ꯌꯥꯗꯕ ꯌꯥꯎꯔꯛꯀꯅꯤ꯫ ꯑꯣꯖꯥ ꯑꯃꯅ, ꯀꯔꯤꯒꯤꯅꯣ ꯁꯥꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ? ꯑꯣꯖꯥꯅ ꯁꯥꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯀꯧꯕꯗꯣ ꯇꯥꯕꯗ ꯈꯜꯂꯛꯏ, ꯁ꯭ꯀꯨꯜꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯔꯦ, ꯑꯗꯨꯒ ꯅꯍꯥꯟ ꯎꯅꯕ ꯂꯥꯛꯄꯗꯅ ꯃꯥꯅ ꯀꯔꯤꯒꯤ ꯂꯥꯏꯔꯕ ꯃꯒꯨꯝ ꯂꯥꯛꯂꯤꯕ? ꯇꯣꯝꯕ, ꯁꯥꯔ, ꯑꯩ ꯃꯥꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ꯫ ꯃꯥꯅ ꯉꯁꯤ ꯁ꯭ꯀꯨꯜꯁꯤꯗ ꯆꯪꯉꯛꯏꯁꯦ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯁꯦꯟꯅꯕꯤꯅꯕꯒꯤ ꯅꯠꯇꯦ, ꯑꯆꯥꯎꯔꯝ ꯄꯥꯝꯕꯤꯅꯤ, ꯑꯐꯕ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯔꯦ ꯍꯥꯏꯅ ꯅꯥꯄꯜ ꯇꯧꯅꯤꯡꯕꯒꯤꯅꯤ꯫ ꯅꯥꯄꯜꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯍꯤꯡꯖꯕ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯁꯈꯤ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯏꯀꯥꯏꯃꯟꯕꯅ ꯐꯝꯗꯨꯅ ꯂꯩꯊꯣꯛꯄꯁꯨ ꯃꯥ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯐꯝꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯐꯝꯂꯤ ꯃꯍꯥꯛꯁꯨ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯐꯝꯂꯕ ꯃꯇꯨꯡ ꯇꯣꯝꯕ, ꯌꯥꯔꯅꯤ ꯊꯣꯛꯄꯤꯔꯣ꯫ ꯁꯈꯤ, ꯊꯦꯡꯛ ꯌꯨ ꯁꯥꯔ꯫ ꯁꯈꯤ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯅꯤꯡꯕꯗꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝꯇꯃꯛ ꯌꯦꯡꯗꯨꯅ ꯃꯤ ꯑꯃꯒꯤ ꯃꯒꯨꯟ ꯂꯦꯞꯄꯤꯒꯅꯨ꯫